ꯂꯩꯕꯥꯛ ꯑꯁꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯗꯒꯤ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡꯍꯒꯤ 163ꯔꯛ ꯁꯨꯕ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯟ ꯕꯤꯔꯦꯟ ꯁꯤꯡ ꯑꯃꯗꯤ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯡꯂꯕ ꯂꯥꯏꯁꯪ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯥꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨ ꯍꯧꯗꯣꯛꯂꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯐꯣꯇꯣꯗ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯑꯃꯗꯤ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯕ ꯑꯣꯏꯅ ꯀꯪꯂꯥꯗ ꯂꯩꯕ ꯁꯦꯡꯂꯕ ꯅꯨꯡꯖ꯭ꯔꯦꯡ ꯄꯨꯈ꯭ꯔꯤꯗ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯔꯄꯟ ꯀꯠꯇꯨꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯂꯣꯏꯅꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯖꯂꯀꯦꯂꯤ ꯄꯂꯥ ꯈꯨꯗꯣꯜ ꯇꯝꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯑꯋꯥꯠ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯑꯊꯧꯕ ꯀꯌꯥ ꯑꯗꯨꯅ ꯇꯧꯔꯝꯕ ꯑꯗꯨꯅ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯤꯈꯥ ꯄꯣꯟꯗꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯅꯕ ꯍꯣꯠꯅꯔꯝꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯝꯒꯅꯤ? ꯂꯩꯕꯥꯛ ꯑꯃ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕ ꯀꯌా ꯑꯗꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯣꯔꯦꯗ ꯅꯔꯁꯤꯡꯍꯒꯤ ꯁ꯭ꯇꯦꯆꯨ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯁꯪꯒꯥꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯆꯧꯕꯗ ꯂꯥꯛꯇꯨꯅ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯐꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯣꯔꯦꯗ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯤ ꯇꯨꯔꯦꯟꯗꯨꯒꯤ ꯃꯌꯥ ꯅꯤꯡꯊꯤ ꯇꯨꯔꯦꯟꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯋꯥꯕ ꯇꯥꯟꯊꯣꯛꯑꯒ ꯊꯥꯡ ꯆꯥꯝꯈꯤꯕ ꯖꯒꯥꯗꯣ ꯃꯗꯨꯗ ꯎꯅꯅꯕꯅꯦꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯁꯤꯅ ꯅꯔꯁꯤꯡ ꯃꯍꯥꯔꯥꯖꯒꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯆꯨ ꯑꯆꯧꯕ ꯑꯃ ꯈꯤꯜꯂꯒ ꯍꯧꯖꯤꯛ ꯔꯦꯗꯤ ꯂꯩꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯪꯒꯥꯒꯗꯤ ꯉꯥꯏ ꯂꯩꯔꯕꯅꯤ꯫ ꯃꯣꯔꯦꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯂꯩꯕꯥꯛꯁꯤ ꯉꯥꯛꯑꯝꯃꯤ, ꯀꯗꯥꯏ ꯐꯥꯎꯕ ꯀꯔꯤ ꯇꯧꯔꯝꯒꯦ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕ ꯍꯥꯏꯖꯕꯅꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯕꯁꯤ ꯃꯇꯦꯛ ꯃꯇꯦꯛ ꯅꯤꯡꯕꯤꯒꯅꯨ, ꯅꯤꯡꯁꯤꯡꯉꯒ ꯅꯤꯡꯕ ꯌꯥꯔꯣꯏ꯫ ꯂꯩꯕꯥꯛ ꯅꯤꯡꯕꯁꯤꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯖꯥꯇꯤꯒꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯗꯤꯗꯤꯀꯦꯠ ꯇꯧꯕ, ꯉꯥꯏꯍꯥꯛ ꯍꯔꯥꯎꯔꯒꯅ ꯑꯃꯨꯛ ꯅꯤꯡ, ꯁꯥꯎꯔꯒꯅ ꯑꯃꯨꯛ ꯇꯣꯛꯄꯗꯨꯗꯤ ꯌꯥꯔꯣꯏ꯫ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨꯗꯨꯅ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯉꯛ ꯌꯣꯜꯂꯒ ꯀꯠꯄꯤꯔꯝꯕꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯃ ꯑꯣꯏꯅ, ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯕ ꯐꯪꯉꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕ 34 ꯑꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ, ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯛꯏ, ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯝꯕꯨꯜ ꯇꯨꯔꯦꯟꯗ ꯅꯨꯡꯗꯥꯡ ꯑꯃꯝꯕꯗ ꯀꯥꯔꯗ ꯄꯨꯔ ꯂꯥꯛꯑꯒ ꯑꯣꯔ ꯑꯣꯛꯇꯣꯗ ꯄꯨꯔ ꯂꯥꯛꯑꯒ ꯄꯣꯠ ꯊꯥꯗꯕ ꯂꯥꯛꯄꯁꯤꯡ ꯍꯧꯖꯤꯛ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯐꯥꯔꯅꯤ, ꯁꯤꯚꯤꯜꯗ ꯄꯨꯂꯤꯁ ꯊꯥꯗꯣꯛꯑ ꯊꯝꯈ꯭ꯔꯕꯅꯤꯀꯣ, ꯃꯗꯨꯃ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯌꯥꯝ꯫